Manipur Police ki CDO W Somorjit amadi Takhellambam Seileshor Singh sikhibaga mari leinana phagatkhiba Kuki Inpi ki Spokesperson Thangminlen Mate bel pikre Lingsing bayabadi Manipur gi irang horokpada English ngani kul humdoi gi October tarik 13 da More gi Eastern Sign Ground da helipad semgatpa gi thabak yeng silingai More Police ki Sub Divisional Police Officer Chingtham Anand Kumar bu Maikai khangdana sniper na kaptuna hatkibani Mahaki misiga mari leinana primary accused oina Kuki National Army ke cadre amade memar macha fau yauna miyoi kya fagatki Maduda More da leiriba Kuki organization kayana yaningdaba phongdoktuna irang khorokke fajin khibasing thadoknaba More Police Station question ke Maduda nakal ani ge muknarakpada nongmai amade vom na chingba sijinaduna kapnarakpadage More da CDO oina leiba W Somorjit Mate amade Takhellambam Seileshor Singh sokpadage airlift tawduna Imphal da purakhe adubo laibak thibadi makoi animak laikide makoi ani laikidaba amade irang horaiba aduga mari leinana National Investigation Agency NIA na Kuki Inpi gi Spokesperson Thangminlen Mate fagatuna Guwahati da pukiduna Guwahati High Court da case trial chathaduna lakhibane